Manipur ki yamna luraba tanja tongan ba mayam ama thohan ningdaba violence tha mari surakadoraba megi tang ahum dagi tholakpa asina aikhoi gi hojik sarkar asina Manipur gi assembly session se masi tang kunma thoi da tawgani haidana Honorable Chief Minister na haibi khraga tawbagi notice laktaba amasung tawroidabagi mami urakpa adugi mari leinanani. So Manipur gi assembly session si pham nanaba haidana tongan ba civil society organization adagi tongan ba political parties maroina 10 political parties, more particularly Congress party aikhoina assembly special session or emergency session kaubiyu Bharat ki parliament session chatharingai da aduda aikhoi gi violence ga mari leinane special session ama kaubiragadi aikhoi gi violence athu matamda India government na masigi attention laurakani haibagi demand si across the state aikhoi leirami adusu tawgidre again now akhoi gi session sigi normal assembly session se masi matam amuk lakhre regular session or normal session se Manipur assembly session sigi masigi normal session si lakhre but now masigi normal session si su miss oire pangtho oroi Manipur gi assembly session MLA humpu including the ministers representing the entire people of Manipur masi represent tawrakanda house sida tha taruk khudingi normal session autumn session or monsoon session haina laigidaba se masi hojik normal session si Manipur sarkar na pangtho oroi special violence ka mari leinana assembly session emergency session taw haibasu tawdre magi normal session tajabasu masi tawdre hairibagi magi khudam di haukiba hojik chaliba thasigi tang tratrukta as per rules of procedure and the conduct of the business haibidi assembly sida tawgadaba adagi tawroidaba pangthokadaba thabak mayam singi rule se masigi rule gi Bharat ki samvidhan gi matungina semba rules of procedure da yauri basigi matungina assembly gi MLA mayam singsigi chakho thorangi adagi urgent important adi mayam ama works mayam ama khana nabagi mayam se masi as per rule date 16 gi sidagi hauraga aikhoi notice phangadabneba se suppose taruk ta phamgadaba session se masi hojik September ki tang ani da tayaba September ki tang ani da tarabadi aikhoina notice phangadaba se 15 days clear days 15 clear days nimitrang wani se aikoida adugi mamang da notice phangadabane ba madu phangdrabnina there is no normal session aikoina hojik lowre aduna normal session sisu tawraroi haibasi sarkarna akhoi governor na file handagre cabinet ki decision chief minister ki proposal the cabinet decisions and the chief minister's proposal for sitting normal session of the Manipur Legislative Assembly masigi file se si reject tawroi haina aduna hojik ekoi notice laktre normal session leiraroi aduna di as per rule gi matungina normal session si leitrabanina संविधान की मतुंगिना लाइगदबा सेशन से लैत्रबरिना नाउ संविधान की प्रॉब्लम लाए कॉन्स्टिट्यूशनल क्राइसिस लेरे मैम अमु
हाइरिबा नॉर्मल सेशन से लेररोय हाइबदिगी अमुक इमरजेंसी सेशन कौनी ना मयाम द थेमबदौना अदगी ऑनरेबल मेंबर्स मिनिस्टर्स मयाम जिंगसिदे सिदा पंगबसिबदौना ऑनरेबल लीडर ऑफ दी अखोइगी हाउस दी चीफ मिनिस्टर ना हाइबदो मधु अरानबा वाफमनी मधु इमरजेंसी सेशन दो मधुना नॉर्मल सेशन महूट सिनबा यादे अदुना मरम ओरकांदा नॉर्मल सेशन तौदबा हाइबसे मसी अखोइगी एमएलए हुम्फुगी राइट अदुना मसी मतले deprived of the rights of the 60 MLAs including the minister deprived अखोइना लेरिबा नॉर्मल सेशन अमदा लेगदबसे मतम चाना मतम पीरगा नोटिस पीरगा रूल की मतुंगिना पीरगा मधुदा मेंबर्स सिंगी क्वेश्चंस मैम क्वेश्चन द मखन मैम लेखरे स्टार क्वेश्चन अन स्टार क्वेश्चन तोंगान तोंगान बा मसीगी कॉलिंग अटेंशन अदगी मोशन अदगी प्राइवेट रिजोल्यूशन मोशन अदगी बिल पास तौब खोप मैम अखोइगी अर्जेंट इंपोर्टेंस मैम सिंगसे खनगदबा मैम मेंबर सिंग हंगबा प्रजा की इंटरेस्ट कम्युनल लेरिबा थोइबा वायलेंस थोइबसिगी मतंग नैनगदबा वाफम मेंबर सिंग नैनरिबा लेकाई युम कया लिसिंग कया मई थारिबा मैम सिंगसिगी डिस्प्लेस पर्सन मैम सिंगसिगी मेंबर सिंगसिना हंगदबा मैम क्वेश्चन मैम सिंगसिदो क्वेश्चन सिंगदो हंगबा याररोय बिकॉज नॉर्मल सेशन लेत्रे अदुना मरम ओइरकांदा मसी यामना लाइबक थीबा अनफॉर्चुनेट unpardonable, condemnable, and the mother of democracy. नामना लाइबक थी सरकार डबल इंजिल बीजेपी की डबल इंजिल लेंगाक्सिना असेंबली कौदबा प्रजा की राइट मतपा डेमोक्रेसी खुंगाउनब हाइबसे मसी यामना लाइबक थी बोइरे ngaakpibam thoktre सरकार सिना हुजिक प्रजादा शासन तौरीबसे ngaakpibam thoktre unpardonable and it's a very condemnable because democracy hatui mother of democracy प्रजा की मिहुट सिंगना मसीदा पांथोकदबा असेंबली सेशन सिदा प्रजा की वेलफेयर की वायलेंस की थोइबा थौदोक मिसी मिना अदगी नोंग मकांगदुना थोइबा मरम चादना सिरिबा मरम चादना हालिबा मयाम सिंगसिगी खनन नैनगदबगी प्लेटफॉर्म दो ngasi प्रजा सिंगना डिमांड तवे एमएलए सिंगना डिमांड तवे अदगी सिविल सोसाइटी ऑर्गेनाइजेशन दा डिमांड तवे बट सरकार सिना ताबीद्रे ngasi करिगिनो डेमोक्रेसी लेरिब्रा कॉन्स्टिट्यूशन चलिब्रा दैट इज व्हाई नॉर्मल सेशन लेतबा हाइबसे इट इज बिकम कॉन्स्टिट्यूशनल क्राइसिस. Constitutional crisis already existed since 16th of this August. Adno madugi clear days to Pidrabadi. Adum rule the Yauzabani. Rule the Koigi summoning of the this assembly session Sida Yaugre. As this the Yaur say Patokshake Bako. Secretary shall issue summon to each member, specifying the date and the place for a session of the house at least 15 clear days before the date and so appointed. Lepadaba Tawadaba Numitugi 15 days walling either notice members in the Pigadabane Adu Pidrabanina Masigi rule say Sambidhan ki Makada Semba assembly ki rule say is already violated. Aduna it's become constitutional crisis. Aduna maram warkanda ngasi aikoi normal session tawdabasi yamna laibak thibani. Again housing just for saving assembly normal session se tawhidrabani na praja singi right mat khre members singi right mat khre question leiraroi अदगी मसीदा प्राइवेट रिजोल्यूशन पुथोगा लेबाक सिदा सिमा वारेप लौसिगन हाइबसे मेंबर्स सिंगना हाइबा वाफम अमता अखोइगी रूल सिदा हाइबदी नॉर्मल सेशन लेत्रबनी ना ताबिररोय स्पीकर ना ताररोय चीफ मिनिस्टर ना ताररोय. दैट इज व्हाई नॉर्मल सेशन लेत्रबदी स्पीकर ना अखोइना ngang ताबा यादे
Chief Minister na ikhoi na ngang bata ba yate, answer pi ba yate. That is the formality. That is the, system. Akhoi of the emergency. That is adudi emergency tauni haire. Now, emergency sitadi notice pidrasu no makhak walingai da notice piraga emergency tawba yayaba. Sidi not emergency haiba sitadi speaker na mana member humpu sigi marakta speaker laikre speaker na table tawkan da siar laikra kanda member mayam singina house da lairiba member mayam singina akhoi gi emergency or special session for special purpose haiba ne aba aduna special session sidadi emergency session sidadi member singina question ama hangaga su speaker na khumdaba yayaba or chief minister na khumdaba yayaba or mantri na khumdaba yayaba emergency session na moina phamne gan haire sidadi so akoina loina magna akoi gi practice and the procedure of the parliament haiba larik tu da dom loina yaw lerabani emergency haiba sidadi masi members ki right amata leiraroi aduna di house phambagi artha su leitre again parja gi democracy si khungau nore double engine BJP lengak sina khungau nore adigi hujiki emergency haiba sidadi special session for a special purpose emergency session for a special purpose hai beneva masidi numit nini walingai da notice pi bayai no walingai da notice pi bayai adugi emergency dudi aikoi hujik laiba violence ga mari leinana di aikoi pamde aduga masi darkar su leite adudi sarkar gi oiba agenda si karino haibasi makoina normal session tawangam daba adagi emergency tawni haiba tawbayai tawdabayai adusu leibak ase leibak asi leitabagumani lengak asi leitabagumani maramdi aikoina khabar da thengnabadadi assembly session se tangku mathoi da kaune na governor da thai hai adagi governor office tagi normal session phamba ya roina hai already central government gi instruction oiramani haibadu madi khoi khange aduna di emergency session sisu kaurkhaduribra kauroiduribra haiba ngamde maramdi normal session kauroktrabani na. So what is the game plan? Karino ba game plan se tawdurse asuk chawba Manipur da masing thingam dana mi mangkraba masing thingam dana mi siraba adagi missing case na thalaba adagi satra satri sing da suffer tawriba awaba saitheng nupi angang sing si da thengnariba saitheng adagi yum kai thadoktuna yum kai mangkraba mayam more than 1 lakhs officially 60,000 muktani hai lakhs amuk henna displace yung kai thadoga magi yung kai thadoga mangdana leiraba asugumba importance mayam singa se masi khanada dana normal session kaudadana adagi madu normal session walingai da emergency kawai su kaudraba and normal session laga normal session su amuk kaudraba hojikna amuk darkar leraktak ba normal session leiraba du important oiba normal session do kan thomaga emergency amuk kauba yai haibase masidi leibak asida thoibase masidi makhoina sarkar asina double engine na thoilibni haibasi daisida kanana haibada sokadageba haiman ba thokadra basibo makhoi ki loina game plan is so why emergency amugla eba emergency tawgursi kargino haibase masi mayam parjana khangbiramani khali masi lainga sida emergency session assembly sida emergency session tawne haibada sarkar asiki chami nariba MLA mantri mayam yauroroi haiba wafam leiraba male aduna to save their MLAs to save their BJP MLAs and the minister emergency session kauragadi mi loi yaudrosu yabai phibam leiyaba normal session tawragadi mi loina yaudaba yaroyaba adugi wafam mayam dusu mayam singsi yam munna center government instruction leiramba yayaba so violence de sida center government na lawriba role sinda karino state government na lawriba sinda karino haibadudi sum mayek se sum sengai haba mayek se tamna sengai aina mamang da haise gidudini center government is going to another direction
and the state government is going to other direction. Direction se tongan tongan chatpasina maram murkanda ngasi Manipur do thoiba violence thokpani haiba sidi assembly session kauni muk che thagali amuk kawya roi mu hai amuk kawra roi mu hai adagi emergency muk kauni mu hai adusu kawdaba yai amuk hai leibak sita karino leibak sita santi leiriba thugairiba mayam singsi karigino center dasu BJP state dasu BJP aduna leibak se thugairi bise matup machet thugairi bisibo BJP ki double engine jina pelabra yengbada praja singna wariba satra satri singna ngasi bokta tha mari surakada internet ban tawda mangiba ban blockade tha mari chatharak pasidai sida mangiba awaba chaithing pot chai mamal tangba amadi phangdabagi awabagi chaithing phiga dagi nuksiraba matha nungdagi nuksiraba macha kainabagi mirau khon kaya leibak asine yengbada nungai biribra masibu karigidamakta ikoi collectively aikoi gi member humphuna masi solution taunanaba honabada assembly bhak tauningdri bisi karigino MLA singi right karigi matalli adagi parja singi demand karigi tabidri aduna maram morkanda ngasi aikoina leiriba wafam se masi yamna aikoina condemn tawi ngasigi asumba normal session su tawdraba emergency mamangda emergency demand tawsu tawdraba normal session namuk tawdraba hujino emergency hiding bada haiba tawning bada tawba democracy se bulldoze not only murdering the democracy it is again going to be bulldoze takai dori singkup sana bulldoze takai dori akoi gi democracy state asida adu this is the creations of the double engine BJP government so aduna maram morkanda gasi aikoi mayam right mayam matba adagi MLA singi wafam karibata wa lobi daba center government na dictate tawba adagi BJP ki double engine na dictate tawning bata tawba phamu haraga phamba imai ben ju phamu si hayu si law si hayu han inchanba mayam se aikoi punamak se lebak se ware aduna masigi arthasi karino adi aroibada aina thamjani already aikoi constitution crisis di normal session tawdrabani na leire aduna masi karigidamakta constitution crisis se leihaningi bano pyar thamba pamibra lengaksina phajana administration tawdadana adagi masi tawdingtri basi karigino why Manipur Pradesh Congress Committee masi aikoina normal session kaudriba assembly session si matam chana kaudri si karigino haibasima aikoi hangjari loidana leiriba masigi asugumba normal session sida sida phangadaba aikoi gi question aikoi gi resolution aikoi gi bill parbuki mayam tawgadaba mayam totally aikoi deny tawba deprive tawse masi karigi khalaga lengaksina sathari bano